ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯂꯨꯀꯣ ꯑꯗꯨꯝ ꯃꯥꯅ ꯇꯧꯕꯤꯕ ꯌꯥꯏ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯤ ꯁꯨꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤ ꯑꯅꯧꯕ ꯁꯨꯡꯉꯛꯄꯅꯦꯕ ꯀꯦꯛꯁꯦ ꯁꯤꯁꯨ ꯐꯤꯖꯔꯝꯕ masa nuôi khăn nào liêng ha cha nên để sai bún rồi bây giờ masa nuôi khăn nào tích tích lão nào bà cha nên thằng con cái đó với tôi bà dạ nên tôi quay sẽ không giờ được tiền tôi rồi thôi sao thôi sao ꯇꯧꯖꯔꯤꯕ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯁꯤ ꯑꯩꯈꯣꯏꯒꯤ ꯁꯟꯁꯥꯏꯟ ꯀ꯭ꯂꯤꯅꯤꯛ ꯁꯉꯥꯏ ꯄ꯭ꯔꯧꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯤ ꯑꯗꯨꯒ IPAYC ꯏꯄꯥꯛ ꯏꯔꯦꯡꯕꯝꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯆꯕ ꯐ꯭ꯔꯤ ꯀꯦꯝꯞꯅꯤ ꯃꯤ ꯀꯌꯥꯝ ꯌꯦꯡꯉꯤ ꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤ 100ꯒꯤ ꯃꯊꯛꯇ ꯌꯦꯡꯉꯦ ꯀꯔꯤ ꯀꯔꯤ ꯑꯅꯥꯕ ꯌꯦꯡꯕꯅꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯦꯝꯅ ꯄꯤꯕ꯭ꯔꯥ ꯃꯦꯗꯤꯁꯤꯟ ꯒꯥꯏꯅꯤ ꯑꯣꯔꯊꯣ ꯑꯗꯨꯒ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯕ꯭ꯂꯗ ꯇꯦꯁꯇꯤꯡꯅꯆꯤꯡꯕ ꯐ꯭ꯔꯤꯗ ꯇꯧꯖꯔꯦ ꯍꯤꯗꯥꯛꯇꯤ ꯐ꯭ꯔꯤꯗ ꯄꯤꯕ꯭ꯔꯥ ꯍꯤꯗꯥꯛꯁꯦ ꯃꯔꯤ ꯂꯩꯅꯕꯈꯩ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯄꯤꯔꯦ ꯗꯣꯛꯇꯔ 3ꯃꯨꯛꯅ ꯄꯥꯡꯊꯣꯛꯄꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯀꯌꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯗꯣꯛꯇꯔ 3 ꯑꯩꯈꯣꯏ ꯁꯥꯔ 3ꯒꯨꯝꯕ ꯀꯔꯤ ꯁꯕꯣꯔꯗꯤꯅꯦꯠ ꯁ꯭ꯇꯥꯐ ꯀꯌꯥꯝ ꯄꯨꯟꯅ ꯁ꯭ꯇꯥꯐ ꯑꯩꯈꯣꯏ ꯁꯟꯁꯥꯏꯟꯒꯤ ꯑꯣꯏꯅ ꯁ꯭ꯇꯥꯐ 15ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯖꯦꯟ ꯑꯣꯏ ꯉꯁꯤꯒꯤꯁꯤꯗ